Kanglei thriller na mayam butaram nokjari ngasi gi wari asi Karnataka da thokhiba sex addict oiba serial killer amagi matangani mahakna nupi kun henbagi mathakta physical relation thamlaba matung yamna heina singna kanamata khanghandana hatokhibagi wari ni wari asibu mapung fana taminarasi 17 June 2009 da Karnataka gi Hassan Intercity bus stand gi ladies washroom amada mi yamna chilami mapanda queue da ngairiba mi singadu yamna saurami maramdi washroom manung adada changkhiba nupi adu pungkhai ma hela fawba pan throglamde mapanda gi mi singna thong theneno kaurammi adu pakhum karimata piraklamde asum tawduna pung ani ahum hujan khibadagi police ta inform tawrami nupi police constable ama mafam adu da yoroklami amadi thong thinnu hangdok na hairami adu hojiksu pakhum karimata piraklamde matang asida police nupi aduna thong adu nam khaiduna washroom manung da changba matamda mahakki masa asi akibana thak thak niklami washroom manung gi floor asida lohongmagi phizol set pa nupi ama leimai da siduna leiramba thengnaki hairiba nupi asigi mayana kongol mayam ama kaduna leiramba su thengnaki yengbadi nupi asina masa mathanta mathwai thajaba malibani adu masigi marumda yamna tamthiraba serial killer amagi tikni haimsi kanamata khanglamde 2003 dagi hawraga 2009 fawbada public toilet singda masiga chapmanaba misi asida nupi kun hena sirambagi case leiriba masigi misi asigi marumda leiriba nupa asina yamna haina singna nupi singa sibu them nauduna karimata khanghandana masa matanta thawai thajahalibani aduga hairiba serial killer asigi maming Cyanide Mohan 15 June 2009 da Karnataka da laiba Bantwal village ki Boremaru kauba apikpa khungang amada Anita Mulya kauba sahi kunithoi surabi nupi ama mayum thadok tun chatkirami mahakna yum thadok lamdai da letter ama iduna mayum du thamlami chithi adu dum hangna asumna irami ehak yum asi thadok tuna aigi nuksijaba misak aduga luhongduna punsi lai punsi amlagi haina chatlabani hairiba matam masida Ali kaubu nupa amasu mafam khangdana lairibani aduga Boremaru khungang asida communal tension yamna wanglam makhoi ani mangkhiba asida kangbu kharana lab jihad ki tension na masagatuna irang hauruklami aduga irang asi yamna kansilakpana kangbu kharana police station amabu mai thana batawrami maram asina police sing suma thai yamna sarami aduna inspector Nanjudaya Godana luchingduna investigation team ama semlami aduga Anita gi case asibu tizin bahuruklami makhoina Ali asibu koithi thirami adubu numit humni gi matungda Ali masana police station da laktuna protection tawbinabagi damakta hairami police sing nasu Ali asi hungangi miyoi singdagi hudong thiba nangba yai haibasi khangmana police custody da thamlami aduga wang paung sa tharami makhoina Anita gi maramda hanglami adubu Alina sumna fongdoklami mahaka Anita ga karimata mari leinade aduga mahakna Anita kanano haiba fawba khangdi haina hairam makhata aduna hairaknami Anita asi masa matanta mayum thadoktuna chen khibani adubu hunna sigi miyoi singnadi thaudok asi aihakna tawhanba oiramgani haina khallibni numit aduda aihak thabak amagi yumdagi chatpani adubu aina yum halakpa matamdadi Anita bu aina mateng pangduna mayumdagi chalhan khibani haina tonga sandoktuna leiramlibani Alina asumna so hairaknami aina chatluriba thabak adugi aingonda evidence matik chana lei amadi Anita ga aiga mari karimata leinade ahan bade police na Ali asi yamna chingarami adubu evidence mayam sing adu nainaraba matungda Ali mara leite haiba khanglami masigi matungda Bantwal police station na Anita gi photo asi police station sing de circulate torami Bantwal police station dagi kilometer cham hum phulak na leiba Hassan police station dasu photo asi yoroklami photo asi ga asibak chang magi yamna manarami masigi matung Hassan police station na Bantwal police station da report torami Bantwal police station na Hassan police station da chattuna body edubu identify tobu matamda ari bakchang asi Anita gi oiramki postmortem report ki matung inna Anita na cyanide sizinaduna mahaki thawai thajakibani adubu police singi mathakta achobo hang ama hanglami Anita na masa mathanta sijanaba khongthang asi thangi haina lepnabadi karigidamakta Boremaru khunggangdagi kilometer 100 lapna leidiba mafam aduda chatnaba matung icham chamba public toilet amada changnuna siramlibana case asi police na luna lawba hawrakhi aduna makhata na thijinba hawrami police singi makhutta evidence karimata fanglamde aduna makhoina Anita gi phone gi CDR haibadi call detail record lawba hawrakhi amadi Anita na sidringi mamangda kana ga wari sarami haibadu thijinba hawrakhi CDR fanglaba matung police na yamna angakpa pattern nama fanglami Anita na sidringi mamangda Kaberi kaubi mau amaga numit chukpa phone da wari saram aduga makhoi ani asi nupa nupi wari sanabagum yamna kuina wari saram bathengnaki masigi matungda police na Kaberi gi contacts lawruba matung mangonda contact tawno phone torami adubu phone hanjin tawruba fawbada mahakki number asi unreachable oirami aduga paw fawnaba fangdabadagi Kaberi gi family details thigatlaba matung makhoi gi mayum chatlaga wahang pawhung sa tharami wahang pawhung sa thaba matamda
Kaberi asi 17 March 2009 dagi mafam khangdana leiribani masi tabada pulising asisu jamam narmi makhoina khalami Anita na mafam khangdana leiriba nupi amaga asuk koina karidamakta wari watai saribano amadi makhoi ani gi marakta kari mari lenyaribano haiba khangnamde masigi matungda pulisna Kaberi gi phone gi CDR lawrami CDR asida Kaberi na unknown number aniga wari wata yamna sanarami ahanba number asina Karnataka gi Putturda leiba Binutha kauba mau amagani aduga ani suba number asina Karnataka gi Kusaragadu da leiba Puspa kaubi nupi amagani pulisna haiba nupi ani sigi details tigat pa matamda makhoi ani asisu mafam khangdana mangkhiba si tha kaya ama surabani pulisna haiba nupi sing asigi CDR lawba matamda atopa mauna hasingi phone number fangnami aduga haiba mauna hasing asisu mafam khangdana missing oiduna leiribani pulisna sum tawduna nupi kun henba asi thigatlami aduga haiba nupi sing asi Karnataka gi atopa mafam singda mafam khangdana mangkhibani aduga khara amana makhoi gi asiba hakchang asi public washroom singda fanglibani masida mafam khangna leiriba nupi sing asigi mangkhibagi mawong amadi siba hakchang fangliba asi chap manaba pattern amada fanglami aduga haiba thawung sing asi miyoi amana tawbo oiramgani haiba asi pulisna khangba ngamlami masigi matungda pulisna case asibu serial killing gi case ama oina investigation tawba horami missing oiriba miyoi sing asigi common point ama thiba matamda pulisna IMEI number ama fangba ngamlami aduga hariba IMEI number asibu track tawraba matungda Bangalore da leiba Tiralakate kauba khungang amada signal fanglami pulisna mafam aduda yausanba matamda hariba phone asi angang amana pairamba thengnaki pulisna phone asi nangir haina hangbada angang aduna asumna khumlaklami phone asi aigi kaka Mohan Kumar Vivekananda gini pulisna case asi prime suspect amadi thiba fangle adubu makhoi gi makutta evidence amata lairamde maram asina makhoina Mohan gi maramda thijinba horoklami Mohan Kumar Vivekananda 1963 da Karnataka gi Kanyana kauba mafam amada pokhi mahaki imung manung asi yamna lairebi imung manung amani adu Mohan Kumar asi lairik yamna faba angang ama oina horakhi mahakna BA degree asi Upinangadi first grade college dagi fangki masigi matung Dakshina Kannada da primary school amada oja oiki aduga masi mahaki ahanba sarkari thafakni aduga Mohanna masigi matung da school adugi Mary kaubi satri amaga luhongki aduga makhoi ani asi kuina leminakhide kainaraba matung Mohanna Manjula kaubi nupi amaga amuk luhongduna macha ani su yawki Mohan asi imung manung amadi macha masugi yamna khanba mi ama malibani aduga mahak asi yamna singba mi amani haibasi pulisna khanglami maram asina makhata na evidence khomgat pa horoklami ahanbada pulisna Mohan gi contact number sing lokhatuna CDR lawrami aduga numit nini humni chupna kanaga wari sanari amadi kari wari sanari cam queen sanari haibada singbasing monitor kupna tawrami Mohan gi CDR asida mamanga pankhiba nupi singna wari sanabagi pattern aduga chap manana Sumitra kaubi nupi amaga wari sanarami pulisna Sumitra gi details lawraba matung mahakki mayumna chattuna wahang pahong tawrami pulisna Mohan Kumar kauba nupa ama khangbra haina hanglami adubu Sumitra nadi Mohan Kumar kaubudi masak khangde haina hairami maski matung pulisna Mohan gi photo ama puthokladuna masigi nupa asidi khangbra haina hanglami photo adu ubada nupi adu ingak naklammi amadi yamna pakhatlami maramdi mahakna photo asida uriba nupa asidi masak munna khangba mi amani adubu hairiba nupa asigi mamangdi Mohan Kumar kauramte pulisna khangba ngamlami Mohan Kumar gi mathangi target asi Sumitra ni aduna pulisna Mohan gi maramda aseng khudingmak hairami wafam sing asi tabada Sumitra asi yamna kirami matang asida Mohan bu fabada yamna chawna mateng oigidawriba asi Sumitra khaktani ahanbadadi Sumitra na pulising gi mateng pangu haibadu yaramde adubu nupi kun henbugi mathakta Mohanna aranba thabak chathaki amasu hatki haiba khanglakpadagi pulis gi mateng panglagi haibi yarami pulisna Sumitra da instruction khara pirami ngahan makai na hakna Mohan ga wari sanaba adumaina adum sanaw aduga aikhoina madu monitor tawdun leigadawribani nahaki akoibada pulising na senadun leigadawribani aduga full protection pigadawribani police instruction gi matung inna Sumitra su Mohan ga nungti wari watai sanarami nongmadi Mohan na mayum thadok tuna chelaga makhoi ani luhongna se hain hairami hari bo famasi Sumitra na police ta hairami aduga police na Mohan asibu Sumitra ga loina duna leiringaida faragi haina leira 21st October 2009 da Mohan na Sumitra da call tawduna bus stand da lakna hain hairami aduga makhoi ani si yum thadok tuna chatlasi haina so hairami Sumitra na bus stand yawraba matung Mohan na mahaki manakta thune roklami matang sida Karnataka police na maiki khudingdagi Mohan bu koisillaga leiribani aduga mahak pu check tawba matamda mahaki pocket tagi cyanide ki tablet sing yawram thengnaki fangliba evidence ki matung inna Mohan bu arrest tawrami Mohan na chahi kunithoi dagi 35 fawbada leiba nupi sing asi mahaki target oiram hairiba nupi sing asi
ꯗꯥꯎꯔꯤ ꯄꯤꯕ ꯉꯝꯗꯕꯗꯒꯤ ꯂꯨꯍꯣꯡꯗꯕꯤ ꯂꯩꯈꯤꯕ ꯑꯃꯗꯤ ꯈꯥꯏꯅꯔꯛꯄ ꯅꯨꯄꯤꯅ ꯑꯌꯥꯝꯕꯅꯤ ꯃꯣꯍꯟꯅ ꯃꯍꯥꯛꯇꯤ ꯗꯥꯎꯔꯤ ꯑꯃꯠꯇ ꯂꯧꯔꯣꯏ ꯍꯥꯏꯅ ꯊꯥꯖꯍꯜꯂꯕ ꯃꯇꯨꯡ ꯊꯕꯛꯁꯤꯡ ꯑꯁꯤ ꯆꯠꯊꯔꯤꯕꯅꯤ ꯑꯍꯥꯟꯕꯗ ꯃꯣꯍꯟꯅ ꯅꯨꯄꯤꯁꯤꯡ ꯑꯁꯤꯗ ꯏꯆꯝ ꯆꯝꯅ ꯃꯔꯨꯞ ꯑꯃꯒꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯃꯤ ꯇꯞꯅ ꯇꯞꯅ ꯃꯍꯥꯛꯅ ꯅꯨꯄꯤꯁꯤꯡ ꯑꯁꯤꯕꯨ ꯐꯖꯅ ꯃꯁꯛ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯄꯔꯁꯣꯅꯦꯂꯤꯇꯤ ꯑꯁꯤꯕु ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯔꯤꯕꯅꯤ ꯃꯍꯥꯛꯅ ꯆꯞ ꯃꯥꯟꯅꯕ ꯀꯥꯁꯠ ꯑꯃꯗꯤ ꯂꯥꯏꯅꯤꯡꯁꯤꯡ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯒꯤ ꯄꯔꯐꯦꯛ ꯑꯣꯏꯕ ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯅꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯈꯜꯍꯟꯗꯨꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯁꯥꯟꯅꯔꯤꯕꯅꯤ ꯑꯁꯨꯃꯥꯏꯅ ꯇꯞꯅ ꯇꯞꯅ ꯃꯇꯝ ꯆꯪꯍꯟꯗꯨꯅ ꯊꯦꯝꯂꯕ ꯃꯇꯨꯡ ꯃꯉꯣꯟꯗ ꯅꯨꯡꯁꯤꯕ ꯐꯥꯎꯍꯜꯂꯛꯂꯤꯕꯅꯤ ꯃꯣꯍꯟꯅ ꯃꯍꯥꯛ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯔ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟꯁꯤꯡꯕꯨ ꯄꯥꯝꯖꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯗꯥꯎꯔꯤꯒꯨꯝꯕ ꯆꯠꯅꯕꯤ ꯑꯁꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯖꯗꯕ ꯊꯕꯛꯅꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯑꯁꯤꯗꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯃꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯌꯥꯃꯤꯟꯅꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕ ꯑꯁꯤꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯃꯣꯍꯟꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯇꯥꯔꯝꯃꯤ ꯑꯃꯗꯤ ꯌꯨꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯛꯅꯕ ꯁꯤꯜꯂꯝꯃꯤ ꯑꯁꯨꯝ ꯇꯧꯔꯒ ꯃꯍꯥꯛꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯌꯥꯔꯒꯅꯤ ꯍꯥꯏꯕ ꯈꯪꯂꯕ ꯃꯇꯝꯗ ꯃꯣꯍꯟꯅ ꯃꯍꯥꯛꯀꯤ ꯒꯦꯝ ꯑꯗꯨ ꯄ꯭ꯂꯦ ꯇꯧꯕ ꯍꯧꯔꯤꯕꯅꯤ ꯃꯣꯍꯟꯅ ꯅꯨꯄꯤꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯩꯒꯨꯝꯅ ꯑꯣꯄꯟ ꯃꯥꯏꯟꯗꯦꯗ ꯑꯣꯏꯗꯕꯅ ꯏꯕꯥꯅꯤ ꯂꯨꯍꯣꯡꯁꯤ ꯍꯥꯏꯕꯗ ꯁꯣꯏꯗꯅ ꯔꯤꯖꯦꯛ ꯇꯧꯔꯛꯀꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯔꯤꯖꯦꯛ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯏꯕꯥꯅꯤ ꯇꯨꯃꯤꯟꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯁꯤ ꯑꯗꯨꯒ ꯃꯣꯍꯟꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯑꯆꯨꯝꯕ ꯀꯌꯥ ꯑꯃ ꯌꯥꯎꯕꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅꯁꯨ ꯌꯥꯔꯝꯃꯤ ꯃꯈꯣꯏꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩꯗ ꯃꯣꯍꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯑꯃꯗꯤ ꯑꯅꯧꯕ ꯌꯨꯝ ꯑꯃꯗ ꯂꯩꯒꯗꯧꯔꯤꯕꯅꯤ ꯃꯁꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯆꯪꯒꯅꯤ ꯑꯗꯨꯅ ꯌꯨꯝꯗ ꯂꯩꯕ ꯁꯦꯜ ꯅꯠꯇ꯭ꯔꯒ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯈꯔ ꯄꯨꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯣꯍꯟꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯌꯥꯗꯨꯅ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅꯁꯨ ꯂꯩꯖꯕ ꯁꯦꯜ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯄꯨꯗꯨꯅ ꯆꯠꯂꯤꯕꯅꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯆꯤꯊꯤ ꯑꯃ ꯏꯗꯨꯅ ꯊꯅꯝꯂꯒ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯍꯜꯂꯤꯕꯅꯤ ꯑꯩꯍꯥꯛ ꯏꯁꯥꯅ ꯌꯥꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯒꯤꯗꯃꯛ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯟꯇꯦꯛ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯊꯤꯅꯕ ꯐꯥꯎꯕ ꯍꯣꯠꯅꯔꯛꯀꯅꯨ ꯑꯁꯨꯝꯅ ꯆꯤꯊꯤꯒꯤ ꯋꯥꯔꯣꯜꯁꯤꯡ ꯑꯁꯤ ꯏꯗꯨꯅ ꯊꯝꯍꯜꯂꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯆꯤꯊꯤ ꯑꯃ ꯊꯝꯍꯜꯂꯒ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯄꯨꯔꯒ ꯃꯣꯍꯟꯒ ꯂꯣꯏꯅꯅ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯅꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯕꯨ ꯃꯥꯒꯤ ꯌꯨꯝꯗꯒꯤ ꯌꯥꯝꯅ ꯂꯥꯞꯄ ꯀꯅꯥꯃꯠꯇꯅ ꯃꯈꯣꯏꯕꯨ ꯈꯪꯂꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯍꯣꯇꯦꯜ ꯑꯃ ꯕꯨꯛ ꯇꯧꯔꯒ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯃꯣꯍꯟꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒ ꯇꯥꯏꯝ ꯁ꯭ꯄꯦꯟ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯂꯒ ꯃꯣꯍꯟꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟꯁꯤꯞ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯊꯑꯣꯏꯅ ꯀꯟꯇ꯭ꯔꯥꯁꯦꯞꯇꯤꯞ ꯁꯤꯖꯤꯟꯅꯔꯝꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯑꯅꯤꯅ ꯂꯨꯍꯣꯡꯅꯕ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯣꯍꯟꯅ ꯅꯨꯄꯤꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯁꯦꯜ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯍꯣꯇꯦꯜ ꯔꯨꯝ ꯑꯁꯤꯗ ꯊꯝꯂꯝꯂꯁꯤ ꯃꯄꯥꯟꯗꯗꯤ ꯍꯨꯔꯥꯟꯕꯁꯤꯡꯅ ꯍꯨꯔꯥꯟꯈꯤꯕꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯂꯩꯔꯤꯕꯅꯤ ꯃꯣꯍꯟꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯌꯥꯔꯗꯨꯅ ꯃꯈꯣꯏꯅ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯕꯁ ꯁ꯭ꯇꯦꯟꯗ ꯂꯥꯛꯂꯝꯃꯤ ꯕꯁ ꯁ꯭ꯇꯦꯟ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯣꯍꯟꯅ ꯅꯨꯄꯤꯁꯤꯡꯗ ꯍꯥꯏꯔꯝꯃꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯈꯣꯏ ꯑꯅꯤ ꯐꯤꯖꯤꯀꯦꯜ ꯑꯣꯏꯅꯔꯤꯉꯩ ꯃꯇꯝꯗ ꯑꯩ ꯈꯔ ꯁꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯄ꯭ꯔꯦꯒꯅꯦꯟꯠ ꯑꯣꯏꯔꯛꯄ ꯌꯥꯔꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯄ꯭ꯔꯦꯒꯅꯦꯟꯠ ꯑꯣꯏꯔꯛꯄꯒꯤ ꯔꯤꯁꯛ ꯑꯗꯨ ꯂꯧꯕ ꯀꯅꯥꯃꯠꯇ ꯄꯥꯝꯂꯝꯗꯦ ꯇꯟꯖꯥ ꯑꯁꯤ ꯂꯧꯗꯨꯅ ꯃꯣꯍꯟꯅ ꯀꯟꯇ꯭ꯔꯥꯁꯦꯞꯇꯤꯞ ꯄꯤꯜ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯒꯨꯂꯤ ꯑꯁꯤ ꯆꯥꯕ ꯃꯇꯝꯗ ꯑꯣꯅꯤꯡꯕ ꯐꯥꯎꯔꯛꯄ ꯌꯥꯏ ꯑꯗꯨꯅ ꯒꯨꯂꯤ ꯑꯁꯤ ꯋꯥꯁꯔꯨꯝ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯆꯥꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ ꯃꯣꯍꯟꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯒꯨꯂꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯄꯕ꯭ꯂꯤꯛ ꯋꯥꯁꯔꯨꯝ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯕ ꯃꯇꯨꯡ ꯃꯣꯍꯟꯅ ꯄꯤꯔꯤꯕ ꯒꯨꯂꯤ ꯑꯗꯨ ꯆꯥꯔꯝꯃꯤ ꯒꯨꯂꯤ ꯑꯁꯤꯕꯨ ꯍꯦꯛ ꯆꯥꯁꯤꯟꯕ ꯁꯦꯀꯦꯟ ꯑꯅꯤ ꯑꯍꯨꯝ ꯂꯩꯕꯒ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤ ꯃꯣꯍꯟꯅ ꯍꯥꯏꯔꯤꯕ ꯒꯨꯂꯤꯁꯤꯡ ꯑꯗꯨꯗ ꯁꯤꯌꯥꯅꯥꯏꯠ ꯍꯥꯞꯆꯤꯟꯗꯨꯅ ꯄꯤꯔꯤꯕꯅꯤ ꯁꯤꯌꯥꯅꯥꯏꯠ ꯍꯥꯏꯔꯤꯕ ꯀꯝꯄꯥꯎꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯥꯁꯤꯟꯕꯒ ꯑꯩꯈꯣꯏꯒꯤ ꯁꯦꯜꯁꯤꯡꯒꯤ ꯑꯣꯛꯁꯤꯖꯦꯟ ꯏꯟꯇꯦꯛ ꯑꯁꯤ ꯊꯤꯡꯖꯤꯟꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝ ꯇꯧꯅ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯋꯥꯁꯔꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯑꯔꯣꯏꯕ ꯃꯇꯝ ꯂꯥꯛꯈꯤꯕꯅꯤ ꯃꯣꯍꯟꯅ ꯋꯥꯁꯔꯨꯝ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯋꯥꯁꯔꯨꯝ ꯃꯅꯨꯡꯗ ꯅꯤꯜ ꯈꯣꯡꯂꯤꯕ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯦ ꯈꯪꯂꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯣꯇꯦꯜ ꯔꯨꯝ ꯆꯪꯂꯒ ꯁꯦꯜ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯄꯨꯂꯤꯁꯁꯤꯡꯅ ꯋꯥꯁꯔꯨꯝ ꯃꯅꯨꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯊꯦꯡꯅꯕꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯕ ꯃꯥꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯁꯍꯔ ꯑꯗꯨꯗ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯅꯕ ꯍꯣꯠꯅꯔꯕꯁꯨ ꯅꯨꯄꯤꯁꯤꯡ ꯑꯁꯤꯕꯨ ꯃꯁꯛ ꯃꯃꯤꯡ ꯈꯪꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯐꯪꯂꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯕు ꯑꯟꯑꯥꯏꯗꯦꯟꯇꯤꯐꯥꯏꯗ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯔꯕ ꯃꯇꯨꯡ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅꯁꯨ ꯁꯃꯥꯖꯀꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯤꯕꯅ ꯃꯆꯥꯅꯨꯄꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯑꯁꯤ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯂꯝꯗꯦ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯅ ꯅꯨꯄꯥ ꯑꯃꯒ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯖꯔꯁꯅꯨ ꯑꯃꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯁꯅꯨ ꯍꯥꯏꯅ ꯈꯟꯗꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯇꯁꯦꯡꯕꯗꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯨ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯣꯍꯟꯒꯤ ꯚꯤꯛꯇꯤꯝꯁꯤꯡꯒꯤ ꯃꯃꯤꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯈꯪꯗ꯭ꯔꯤꯕꯅꯤ 2003ꯗꯒꯤ 2009 ꯐꯥꯎꯕꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯅꯨꯄꯤ 10 ꯍꯦꯟꯕꯒꯤ ꯃꯊꯛꯇ ꯃꯣꯍꯟꯅ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤꯕꯅꯤ 2013ꯗ ꯃꯣꯍꯟ ꯀꯨꯃꯥꯔ ꯚꯤꯚꯦꯀꯥꯅꯟꯗ ꯑꯁꯤ ꯀꯔꯅꯥꯇꯀꯥꯒꯤ ꯍꯥꯏ ꯀꯣꯔꯠꯅ ꯗꯦꯊ ꯁꯦꯟꯇꯦꯟꯁ ꯄꯤꯔꯝꯃꯤ ꯑꯗꯨꯕꯨ 2017ꯗ ꯃꯍꯥꯛꯀꯤ ꯄꯅꯤꯁꯃꯦꯟꯠ ꯑꯁꯤꯕꯨ ꯔꯤꯗ꯭ꯌꯨꯁ ꯇꯧꯗꯨꯅ ꯂꯥꯏꯐ ꯏꯝꯄ꯭ꯔꯤꯖꯟꯃꯦꯟꯠ ꯑꯣꯏꯅ ꯄꯤꯔꯝꯃꯤ ꯍꯧꯖꯤꯛ ꯃꯣꯍꯟ ꯀꯨꯃꯥꯔ ꯑꯁꯤ
Karnataka's Velagavi's Hindalga jailda mapunsi chupagi phadok taaduna leiri asum tawduna Cyanide Mohangi case asi loshinki wari asigi aroibada aihakna haijaningmadi aikhoina punsigi khongloi thiba matamda wakhal hanjin khanthabiduna miyoi adubu masak munna khangdokpiraba matungda punsi khongloi sembiyo wari asibu nungaibirabadi like amamaptang tawbiramu Kangli thriller na mayambu khurumjari